ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯌꯥꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯕꯨ ꯑꯩꯈꯣꯏ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯑꯩꯈꯣꯏ ꯉꯁꯤ ꯌꯨꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁ ꯃꯤꯠ ꯑꯃ ꯇꯧꯖꯕꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯩꯈꯣꯏ CSO ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯂꯥꯛꯂꯤꯕ ꯇꯥꯡ 28 ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯂꯞ ꯄꯨꯟꯅ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯃꯤꯇꯤꯡ ꯑꯃ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯇꯤꯡ ꯑꯃ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ CSO ꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯦꯞ ꯄꯨꯜꯂꯒ ꯋꯥꯔꯦꯞ ꯑꯃ ꯂꯧꯔꯀꯥꯟꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤꯁꯨ ꯂꯩꯔꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯥꯟ ꯑꯁꯤ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯊꯦꯡꯅꯒꯅꯤ ꯑꯗꯨꯒ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯂꯥꯟꯁꯦ ꯂꯣꯏꯁꯟꯅꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯋꯥꯔꯦꯞ ꯂꯧꯕꯤꯅꯕ ꯑꯩꯈꯣꯏꯒꯤ ꯌꯨꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ ꯑꯣꯏꯖꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯏꯟꯚꯥꯏꯠ ꯇꯧꯕ ꯆꯠꯆꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏ DCꯒꯤ ꯄꯥꯔꯃꯤꯠꯁꯨ ꯑꯩꯈꯣꯏ ꯍꯥꯟꯅ ꯃꯃꯥꯡꯗ ꯇꯥꯟꯅꯖꯈ꯭ꯔꯦ꯫ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ DCꯒꯤ ꯄꯥꯔꯃꯤꯠ ꯄꯤꯔꯛꯄ ꯂꯩꯇ꯭ꯔꯤ꯫ ꯑꯩꯈꯣꯏ ꯊꯥꯖꯤꯜꯂꯒ ꯂꯩꯔꯦ꯫ ꯑꯩꯈꯣꯏ DCꯒꯤ ꯄꯥꯔꯃꯤꯠꯁꯨ ꯍꯧꯖꯤꯛ ꯂꯥꯛꯇ꯭ꯔꯤ ꯑꯗꯨꯕꯨ DC ꯄꯥꯔꯃꯤꯠ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯤ ꯑꯩꯈꯣꯏꯗ ꯂꯩꯔꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯉꯁꯤ ꯑꯩꯈꯣꯏꯅ ꯆꯠꯆꯕꯁꯤ ꯑꯃꯨꯀꯣꯗ ꯏꯍꯥꯟ ꯍꯥꯟꯕ ꯆꯠꯆꯩ꯫ ꯑꯃꯨꯀꯣꯒꯤ ꯑꯣꯐꯤꯁꯇ ꯆꯠꯂꯀꯥꯟꯗ ꯑꯃꯨꯀꯣꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯩꯀꯥ ꯎꯅꯖꯔꯀꯥꯟꯗ ꯃꯣꯏ ꯑꯗꯨꯝ ꯄꯣꯖꯤꯇꯤꯚ ꯔꯦꯁꯄꯣꯟꯁ ꯄꯤꯕꯤꯔꯛꯑꯦ ꯑꯩꯈꯣꯏꯗ ꯑꯩꯈꯣꯏꯒꯤ ꯁꯣꯏꯗꯅ ꯁꯔꯨꯛ ꯌꯥꯒꯅꯤ ꯍꯥꯏꯕꯒꯤ꯫ ꯑꯗꯨꯒ ꯃꯊꯪꯗ ꯑꯩꯈꯣꯏ ꯁ꯭ꯇꯨꯗꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯩꯈꯣꯏꯒꯤ AIMSꯇ ꯑꯩꯈꯣꯏ ꯆꯠꯂꯒ ꯀ꯭ꯋꯥꯀꯩꯊꯦꯜꯗ ꯂꯩꯕ ꯑꯣꯐꯤꯁꯁꯤꯗ ꯆꯠꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯅꯤꯁꯨꯕ ꯑꯣꯏꯅ ꯎꯅꯖꯩ꯫ ꯃꯣꯏꯗꯒꯤꯁꯨ ꯁꯣꯏꯗꯅ ꯁꯔꯨꯛ ꯌꯥꯕꯤꯒꯅꯤ ꯍꯥꯏꯕꯒꯤ ꯄꯣꯖꯤꯇꯤꯚ ꯔꯦꯁꯄꯣꯟꯁ ꯄꯤꯕꯤꯔꯛꯏ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨꯕꯗ ꯑꯩꯈꯣꯏꯅ 40 ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇꯨꯋꯦꯟꯁꯤꯒꯤ ꯑꯣꯐꯤꯁꯇ ꯆꯪꯖꯔꯨꯕ ꯃꯇꯝꯗ ꯃꯣꯏꯒꯤꯗꯤ ꯃꯣꯏꯒꯤ ꯃꯦꯝꯕꯔꯁꯤꯡ ꯑꯝꯇ ꯂꯩꯔꯝꯗꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯣꯐꯤꯁꯁꯤꯗ ꯃꯣꯏꯒꯤ ꯑꯣꯐꯤꯁ ꯑꯣꯏꯔꯝꯕꯗꯣ ꯑꯩꯈꯣꯏ ꯇꯦꯝꯄꯔꯔꯤ ꯑꯣꯏꯅ ꯑꯣꯏꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯅ ꯍꯥꯏꯕꯤꯔꯛꯑꯦ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯗ ꯑꯩꯈꯣꯏꯅ ꯃꯉꯥꯁꯨꯕꯗ ꯑꯩꯈꯣꯏꯅ ꯀꯣꯀꯣꯃꯤꯗ ꯆꯠꯆꯩ꯫ ꯀꯣꯀꯣꯃꯤꯗ ꯆꯠꯆꯕ ꯃꯇꯝꯗ ꯀꯣꯀꯣꯃꯤꯒꯤꯁꯨ ꯃꯣꯏꯒꯤ ꯀꯣꯀꯣꯃꯤꯗꯤ ꯂꯨꯞ ꯌꯥꯝꯕꯅꯤꯅ ꯃꯣꯏꯒꯤ ꯂꯨꯞꯁꯤꯡꯗꯣ ꯇꯥꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯌꯨꯠ ꯑꯣꯐ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯄꯤꯖꯔꯛꯑꯒꯦ ꯆꯞ ꯆꯥꯕ ꯈꯪꯍꯜꯂꯛꯑꯒꯦꯗꯅ ꯊꯝꯕꯤꯔꯛꯑꯦ꯫ ꯃꯊꯪꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯂꯤꯄꯨꯜꯗ ꯑꯩꯈꯣই ꯂꯥꯡꯒꯣꯜꯗ ꯂꯩꯕ ꯑꯣꯐꯤꯁꯇꯁꯨ ꯆꯠꯆꯔꯨꯏ꯫ ꯃꯩꯇꯩ ꯂꯤꯄꯨꯜꯒꯁꯨ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯖꯔꯦ꯫ ꯃꯩꯇꯩ ꯂꯤꯄꯨꯜꯒꯤ ꯑꯩꯈꯣꯏꯒꯤ ꯊꯧꯕꯨꯔꯦꯜꯅ ꯑꯩꯈꯣꯏꯒꯤ ꯃꯥꯗꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯃ ꯂꯩ ꯍꯥꯏꯗꯅ मागी मी अमा मागी हेक मथंगदा लैबा अमा थाबिरकनी हाइबगी थाजबा पिबिरे। अदुगा एटी अरामबाई तेंगोलगिसु अखोइगी केनोदा पाउ फाउनजरे कमांडर इन चीफ ता अदो अरामबाई तेंगोलगिसु सोइदना सरुक यागनी हाइबगी थाजबा फोंदोरई। अदुगा अखोइ हप्तादा लैबा MMWO गी ऑफिस तसु अखोइ चंगजरुई। MMWO गी ऑफिस तगिसु अखोइ सोइदना सरुक यागनी हाइबगी अखोइ केनो पिबिरे। अदुगा मथंगदा अखोइगी अमसोगी ऑफिस तसु चंगदुना अखोइ चप मानबा मोंगदा अखोइना रिक्वेस्ट तौजरुई। मोइगिसु अदुम पॉजिटिव रेस्पॉन्स पिबिरे। मथंगदा KYDO गिसु अखोइ पिसनजरमे अदुगा अदुम चप चाबा केनो पिजरे। अदुगा अखोइना यूथ ऑफ मणिपुरना हाइजनिंगबदी अखोइ लेप्तना चथगिगनी ngasi अखोइ हौदोकजबनी। अदुगा हयेंगसु अदुम मखा चथजगिगनी लेमौरिबा अखोइगी ऑर्गेनाइजेशन सिंग अखोइगी मणिपुरदा लैबा अखोइगी नागागी ऑर्गेनाइजेशन अदुगा अखोइगी मैतै पांगनगी ऑर्गेनाइजेशन अदुगा मैतैगी अखोइगी लैरिबा ऑर्गेनाइजेशन खुदिंगमक अखोइ यूथ ऑफ मणिपुरना अखोइ इनवाइट तौजगनी। अदुगा अखोइगी हाइरिबा प्लेटफॉर्म असिदा अखोइगी पुनमकना लाक्पिदुना अखोइगी केनो तौबिउ खना नैनाबसे अखोइगी सरुक याबिउ खना नैनारकांदा एजेंडादो अखोइगी खना नैनारिबा अखोइगी केनो सिंगसिना पुथोकांदा अखोइगी मियाम सिंगसिदा अदु ओइना चमिननबा मरमदी हजिक लैरिबा लानसी अमना वारेब अममु लौबा अमना वारेब अममु लौबा अमना वारेब अममु लौबा यामना अखोइगी मपांगन इरै लैनादबदौना तौबा मसीजे अखोइ खितंग कोकपा ngamjanaba अखोइ यूथ ऑफ मणिपुरना ऑर्गेनाइज तौजबा नते अखोइदी प्लेटफॉर्म जे अखोइना सेमजबनी। अखोइना सेमजरगा अखोइगी लैरिबा अखोइ केनो सिंगसिना तौजबनी। अदुगा अखोइना इनवाइट तौबा चचबसिदा लेमहौबा अखोइगी अखोइना खंगदबा यावबा इचिनाउ सिंगसु अदुम प्रेस मीडिया की थोंगदगी अखोइगी लेबिरिबा अखोइगी चिनाउ सिंगसु लोइनमक सरुक याबियु हाइदना हाइजरी। चिथनांदबा यावरगसु अखोइगी चिनाउ सिंगना अखो वारौबिगनो अदुगा हयेंदगिसु मखा ताना दुमक अखोइ कैंपेन असि दुम चथजगिगनी डेट 27 यौद्रिबावबा अखोइगी लैरिबा ऑर्गेनाइजेशन खुदिंगमक चथरकांदा अखोइ पांथोकजगनी सुमाइ थमजै। हारिबा नमित असिदा पांथोकदौरिबा मिफम असिदा लैरिबा अखोइगी यूथ ऑफ मणिपुर की लैरिबा नहासिंगसिना सेमजरिबा प्लेटफॉर्म असिदा लमदम असिगी लैबिरिबा CSO ऑर्गेनाइजेशंस अमदी छात्रगी संस्थान अदगी लैबिरिबा इमासिंग अमदी लैरिबा हाइबदि लमदमसिगी थौना लैबी इचे इचल मैम पुन्ना सरुक यामिनादुना ngasi अखोइगी तंगदु लैताद्रबा खुनाय असिगी ओइबा अरोइबा हाइबदि अपुनबगी चुंगसन्नबगी वारेप अमा लौमिनारगा वारेपतुदा लैरिबा यूथ ऑफ मणिपुर की नहासिंग असिना चचगे। अदुदुगा नुमित असिदा
ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯍꯥꯏꯕꯗꯤ ꯂꯩꯔꯤꯕ CSO organizations ꯑꯗꯨꯗꯒꯤ intellectualsꯤꯡ ꯁꯥꯇ꯭ꯔꯒꯤ ꯁꯪꯁꯊꯥꯟ ꯑꯗꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯏꯃꯥ ꯏꯕꯦꯜ ꯑꯗꯒꯤ ꯏꯆꯦ ꯏꯆꯜ ꯃꯌꯥꯝ ꯏꯌꯥꯝꯕ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯌꯥꯝꯅ ꯁꯔꯨꯛ ꯌꯥꯕꯤꯔꯒ ꯄꯨꯟꯅ ꯂꯩꯔꯤꯕ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯄꯨꯝꯅꯃꯛ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯇꯪꯗꯨ ꯂꯩꯇꯥꯗ꯭ꯔꯕ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯑꯃꯨꯛꯇꯪ ꯇꯪꯗꯨ ꯂꯩꯇꯥꯕ ꯌꯥꯕ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯃꯤꯟꯅꯔꯛꯂꯒ ꯄꯨꯟꯅ ꯆꯨꯡꯁꯤꯟꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯃꯤꯟꯅꯁꯦ ꯍꯥꯏꯅ ꯌꯨꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ ꯌꯨꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯗꯦꯠ 27ꯗ ꯐꯤꯛꯁ ꯇꯧꯖꯕꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯇꯪꯗꯨ ꯂꯩꯇꯥꯗ꯭ꯔꯕ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯄꯨꯟꯁꯟꯕ ꯍꯥꯏꯕꯗꯤ ꯆꯨꯡꯁꯟꯅꯕꯁꯦ ꯈꯤꯇꯪ ꯃꯤꯇꯤꯡ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯑꯃ ꯄꯨꯂꯞ ꯍꯥꯏꯕꯗꯤ ꯑꯃꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯣꯏꯒꯤ ꯄꯔꯁꯄꯦꯛꯇꯤꯞ ꯂꯣꯏꯅ ꯂꯩꯕꯅꯤꯅ ꯂꯥꯟꯁꯤꯒꯤ ꯑꯣꯏꯕ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯟꯅ ꯄꯨꯜꯂꯒ ꯑꯩꯈꯣꯏꯒꯤ ꯌꯨꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯑꯦꯖꯦꯟꯗꯥ ꯊꯝꯖꯗꯦ ꯑꯗꯨꯒ ꯅꯨꯃꯤꯠꯁꯤꯗ ꯂꯥꯛꯄꯤꯔꯤꯕ CSO organization ꯑꯗꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯁꯤꯁꯤꯅ ꯁꯔꯨꯛ ꯌꯥꯕꯤꯔꯒ ꯃꯣꯏꯅ ꯂꯧꯕꯤꯔꯛꯂꯤꯕ ꯑꯦꯖꯦꯟꯗꯥꯗꯣ ꯑꯗꯨꯒꯤ ꯃꯈꯥ ꯄꯣꯟꯅ ꯌꯨꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯍꯥꯏꯕꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯌꯥꯃꯤꯟꯅꯕ ꯑꯦꯖꯦꯟꯗꯥ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯍꯥꯏꯕꯗꯤ ꯁꯣꯂꯨꯁꯟ ꯑꯃꯗꯤ ꯍꯥꯏꯕꯗꯤ ꯃꯌꯥꯝ ꯄꯨꯟꯁꯤꯟ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯋꯥꯔꯦꯞ ꯑꯃꯗꯤ ꯂꯥꯛꯀꯅꯤꯗꯅ ꯑꯗꯨꯒꯤ ꯋꯥꯔꯦꯞꯇꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯌꯥꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯌꯨꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯑꯗꯨꯃꯥꯏꯅ ꯆꯠꯆꯒꯦꯅ ꯈꯟꯕꯒꯤ ꯑꯗꯨꯝ ꯗꯦꯠ 27ꯗ ꯄꯥꯡꯊꯣꯛꯆꯕꯅꯤ